Prithivi asi Khwaidagi Khudongthiningai Oiba Tangkak ama Mayoknari Putin. Prithivi gi ani subalanjau loisinkraba matungda Prithivi asi ngasi Khwaidagi Khudongthiningai Oiba chahi taragi khujing ama Mayoknari haina Russia gi President Vladimir Putin section wa hai khre. Ukraine da soknaba landa mathang maithiba nangba masung Russia macha lak ahumlom khomgatuna lan sokna hanana ba phirep lawbadagi Russia da yamna saunari talakta Putin na chahigi oiba baldai forum da wangang bad section wa si haikibane yamna macha khaina pikiba paujela duda Putin na Prithivi gi laibak singi marakta Russia bu to khaina tahanana bagi machak oikiba Ukraine da landana ba phirebadu achumba khongthang ni haina utnaba hotna khe nongsup laibak sing na Russia gi mayokta nuclear blackmail tawkhi amasung Russia gi ally sing Thaptok hankinaba hotnari haina Putin na charge tawkhi Russia na nuclear khulai sisinnarakba yabagi matangda aikoina ichang thona wangang khiba amuk phawba leite aikoina tawbadi nongsup laibak singna phongdokhiba wafamda paukhum piba khaktani haina Putin na haikhe magna United Kingdom gi hanagi Prime Minister Liz Truss na haukiba August thada thauram amada darkar tarabadi nuclear bartan namgani haina phongdokhiba wafam ama pankhe Liz Truss na haikiba wafam aduda UK gi ally singna yaningdaba phongdokpa tawkhidaba aduda aikoina ngakpa phawe aikoina kaidawgane tumina laisillasira karimata tadaba sasinaraga lairasira haina Putin na haike aikoi itihas ki ngamkhai amada leire mangda leiribase Prithivi gi ani subalanjau matungda Khwaidagi Khudongthiningai oiba tambang amdaba masung yamna sumaru oiba chahi taragi khujing amani haina Putin na haike nongsup laibak singna makhata na Prithivi gi mathakta panba ngamdre adubu makhoina wana ngamnabadi honare tungi Prithivi gi chana kanglona se aikoi gi minmang maktada hongba lakle United States na lusingba nongsup laibak singna Russia bo mang takana na honari haina authoritarian leader Putin na maral sikhi Ukraine da biological khulai leite nongsup laibak sing United States na support tawduna Ukraine da aina thinkraba biological weapon ge thabak sing tawri haina Russia na claim tawkhiba wafam ama United States amasung allies singna reject tawduna Ukraine da biological weapon amata leite haina khangan khre Russia na sisinariba Iran na saba drone chaniga yankhai hena Ukraine na kapthakre haina claim tawrakhre Ukraine gi foreign minister Dmytro Kuleba na mahaki laibaki lanmi singna Iran na saba drone saniga hompu Russia na sisinaduna Ukraine gi mathakta landaramba adu pumnamak thugaiba ngamkhre haina phongdorokle Ukraine na Iran na saba drone sing Russia na sisinai haina claim tawrokli base kayara khanna Russia amade Iran na yaningdaba phongdorokhiba laikhrabane adubu oiragliba langi mawong asida Ukraine gi claim amade Russia gi yaningdaba ani sigi marakta chawna chamamnaba amade miyamda pire haukiba chayol amaro masida Ukraine gi official singna akanba mawongda phongdorkhibade Iran na saba Shahed 136 kamikaze drone asi Russia na sisinaduna Ukraine gi military sing gi mayokta laibak asigi city kaya amade civilian sing infrastructure sing paktak na mang takan khre haina claim tawrokhiba laikhrabane Ukraine gi foreign minister Kulevana Exioka akhanana unaba mada tha kaya gi mamangdagi Russia na Iran gi pothok oiriba drone sing sisinaduna kaya rakhana Ukraine da attack tawrokhiba laikhre makhoina masigi chapchaba thawong kaya lotsin naba madi khangandanaba honarabasu Ukraine gi maikaidagi kapthakraba drone sing adu yenglaga Iran na sabani haibasi chapchana khangba ngamkhrabani haina phongdorokle Kulevana makhata na claim tawrokpada matam khargi mamangda Iran na Ukraine gi wari oina amadi ai boina haina khibada kaidongnungda makhoina Russia da makhoigi drone sing piroi haina haira khiba laikhrabane tanja sida Ukraine na Iran na saba drone chamagi mathakta kapthaduna thugai khre makhoina sajaba drone sing Ukraine na kaya rakhanna kaptharaba si phawbada Iranian singna makhoina drone pide haina hairibasi aphaba machat natte masigi mathakta makhoina pirakhiba drone khudingmak Ukraine na kapkhaiduna mangan takan basina makhoidasu sauna sogalibani haina Kulevana phongdokre haukiba thangje numit phawbada Iran na saba Saheb drone sing sahumgo kuntragi mathakta kapthaduna thugai khre haina Kulevana AP da piba report amada phongdorokre thawong asiga mari lainana Ukraine na kipta leiba Iranian ambassador sing laibak ani asigi diplomatic relation da thak nemba thabak
पांगथोकपगिदमक चलहनख्रे यूक्रेन की फॉरेन मिनिस्टर दगी थादोरकपा चेरोल अमदा लैबाक असगी प्रेसिडेंट जेलेंस्की द यूक्रेन इरान गा लैनरिबा मरी खुदिंगमक थादनब फोंदोखरे अदुबो हौजिक फावबगी ओइनदे जेलेंस्की ना वारेब अदु चपचाना थबक ओइना पाइखत्रि हाइरे कुलेबाना मखाताना फोंदोरकपदा हौजिकसु इरान की मतम लैरे मखोइना लौखिबा इरान रशिया दा मतेंग पांगनी हाइबो वाफम अदु हंदोकलबदे लैबाक अनिगी मरी तनहंदना मखाताना सथब याय करिगुंबा मखोइना हौजिक रशिया दा मतेंग पिदुना ड्रोन कया मतेंग पांगलिबसी तोकले हाइबगी चपचाबा एविडेंस पुथोक्तुना यूक्रेन दा खंगलबदे मखाताना इरान अमदी यूक्रेन अनिगी मरी फन थंब ngamgani haina kulevana haire masi nataduna iran makhataana russia da drone supply tawbada natana moscow da missile kaya mateng panglawade ukraine gi policy makhada laiwak asibu ngakchana bagidamak iran amadi russia gi mayokta chapchaba khongthang lokotkani haina phongdorokre us ki warning marakta north korea na ballistic missile ani kapkhre north korea na nuclear khulai hek siznarakpada North Korea da paliba regime loisingani haina United States military na warning tawkraba matungda communist laibak asina ngahan samudra da atenba range ki ballistic missile ani kapkhre haire South Korea gi joint chiefs of staff na thadokhiba warol amagi matungin na North Korea ge nongpok tongchon area da ge ngahan numidung baduai da missile ani launch tawkhe madu kilometer kunga mari rom wangna paikhatlaba matungda किलोमीटर सनी कुंथ्रा सान पाइखी हाइरे मिसाइल लॉन्च तौरीबसे लमदम असिगे इंथब अमसुंग यूनाइटेड नेशंस सिक्योरिटी काउंसिल गे रिजोल्यूशन सिंग यामना थीना थुगाइबने साउथ कोरिया ना येंगसिनबगी थबक हेना कंसिनख्रे हाइना वारोल अदुदा हाइखे नॉर्थ कोरिया की मिसाइल लॉन्च अदुगी मतंगदा यूएस की इंडो पैसिफिक कमांड ना मदु यूएस नत्रगा एलाई सिंग दा खुदकी थ्रेट ती ओइखिदे अदुगा मधुना नॉर्थ कोरिया की आईना यादबा न्यूक्लियर अमसुंग बैलिस्टिक मिसाइल प्रोग्राम की मांग तकनिंगाई ओइबा अदुदि ममी ताई हाइना फोंदोखे जापान की डिफेंस मिनिस्टर नसु नॉर्थ कोरिया ना मिसाइल कापदु मिलिट्री ना खंगबा ngamखि लोइना करंबा मखल की मिसाइल नो अदुगा मधुगी पाइबगी मवोंग सिंग येंगसिनबगी थबक चथरी हाइना फोंदोखे प्राइम मिनिस्टर मोदी लैवाक निंगबा माने मागी इंडिपेंडेंट फॉरेन पॉलिसी थागतनिंगाई ने पुतिन मॉस्को दा लैबा थिंक टैंक बालदाई डिस्कशन क्लब ता मागी चाही की पीबा वारोल द रशियन प्रेसिडेंट व्लादिमीर पुतिन ने इंडिया की प्राइम मिनिस्टर नरेंद्र मोदी की इंडिपेंडेंट फॉरेन पॉलिसी बु थागतख्रे प्राइम मिनिस्टर मोदी बु लैवाक असिगी लैवाक निंगबा मनी हाइना सिंगथारादुना मागी लुसिंग मखादा थबक मयाम अमा पाइखतख्रे हाइना रशिया की लुसिंग बदुना रशियन लोन दा ngangiba अदुगी ट्रांसलेशन दा पाउगी एजेंसी रॉयटर्स ना हाइखे अरोइबदा ताबिरिबा पुमनमकपु थागतचरे।